ꯆꯠꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯀꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ उख्रुल डिस्ट्रिक्ट नोंमई कापनाबगी थौदोक्ता मियोय अहुम सिख्रबा मतुंग SF ना पाक्तकना ऑपरेशन चथख्रे। मणिपुर स्टेट म्यूजियम द रॉयल ट्रेडिशनल टेक्सटाइल गैलरी सिंह थमलगनी। मुलाम के अटैक मिनुंगसी याउदबनी हाइदुना DYCM नेमट्रा क्यूकेन कंडेम तौबगा लोयना वायलेंस लेपना बहाइख्रे। अमसुंग थांगजा नुमित असे गवर्नमेंट वर्किंग डे नि हाइना लाउथोकिबगा लोयना 5 days work week सस्पेंड तौख्रे। खुरुमजरे ISCOM न्यूज में ताबी पुनमकपू खेदा अरिबम तराम नौकचरे हौजिक पाउ संदोक पिजरे। मणिपुर स्टेट अस्ता लेपा लैतना कुकी नार्को टेररिस्ट याउना सिक्योरिटी फोर्सेस सिंगना चथरिबा वायलेंस ओइबा थौदोक सिंग लैंगाकना निंगथिना लाक्सिन बंगमद्रे मिचम प्रजा सिंगी पुंसी अमसुंग लंथुम ngak पंगमद्रे हाइदना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना ngasi नुमित युंगबा मतुंग पुंग अमरोम तारकपदगी मियामगी ओइबा रैली चतुना चीफ मिनिस्टर गी बंगलोदा दाबी तरुक याउबा पॉइंट सिंगी पाउखुम लौनबा होनरिबा से थबक थौरम सिंग सेम साबा लोइरे हाइरे। मणिपुर लेपा लैतना थोकलिबा वायलेंस ओइबा थौदोक सिंगदा मिचम अंगांग याउना सियन किबा मदि खुलाई पाइबा ग्रुप सिंगना मिचम दा ओनसिंदुना असी अना थोखलिबा सदा गवर्नमेंट चप चाब रेस्पॉन्स सिंग पिरक्तबदगे कोकोमीना मियामगी रैली चतुना सेमगी रेस्पॉन्स लौनबगे खोंगथांग असे चंगसिलखिबने। ngasi कोकोमीना चीफ मिनिस्टर दा वहंग कया हंगदुना थमगदौरिबा वाफम सिंग अदुदि मणिपुर की येलहौ फुरुप सिंगदा गवर्नमेंट ऑफ इंडिया ना चथरिबा प्रॉक्सी वार से लोइशिनबा स्टेट गवर्नमेंट हाइख्रबरा। स्टेट असिदा चथरिबा कुकी नार्को टेररिज्म मुथतकदबने ट्रोंगलाउबिदा पिकलिबा अंगांग अनि हाट पद चेनबा अमसुंग TM कसोमदा नागा खुंजा नि हाट पद चेनबा सिंग फादुना लेखिरबा सिंग अदु जस्टिस फंगहनगदबने। ट्रोंगलाउबिदा CRPF ना नोंमई कापथोरकपदा सिखिबा मियोय अहुमगी थौदोक जुडिशियल इंक्वायरी तौगदबने। IDP सिंग मयुम मयुमदा अककनबा मतम पिदुना हलहनगदबने अमसुंग सु एब्रुगेट तौगदबने हाइबा वाफम सिंग असिने। अमरोमदा कोकोमीना ngasi नुमित युंगबा मतुंगदा चटकदौरिबा मियामगी खोंगचट असिगिदमक गवर्नमेंट इम्फाल सिटी अमसुंग ग्रेटर इम्फाल गी मफम क्यादा अहेनबा सिक्योरिटी फोर्सेस सिंग डेप्लॉय तौदुना ngak senbagi thabak kankhatre हाइरे। ngarang ayu ukrul district litan police station gi manung chanba sinai kaithai amasung shirarakong tangkhul naga khul mayada naga khul ngakpa volunteer sing amasung khulai matek chana paiba kuki militant sing ni chingnaba singa nongmai kapna bagi thodokta naga khul ngakpa volunteer ama laikidaba loinana molan kuki khulda kuki militant ni chingnaba ani hatkibaga loinana nakalani bekki khunja kaya sogapan nangkraba thodok asigi matungda तारकपदा सेंट्रल सिक्योरिटी फोर्सेस के अहेनबा पर्सनल सिंग सिनाई कैथै अमसुंग मुलाम कुकी खुल मयादा चंगसिंदुना कांगलुफ अनिगे खुलाई पाइबा ग्रुप सिंग फानबगिदमक अकनबा ऑपरेशन चथबा हौख्रे हाइरे। पनबयाई ngarang ayok sirarakong amasung sinai कैथै tangkul naga khul anige faunaba chinggi mafam singda naga village guard and VJ singna khul sing asi ngaknabagidamak patrolling chatlingai sirarakong khul manakta suspension of operation suda yauba kuki militant singni chingnaba khulai matek chana paiba miyoi kharana naga village guard singda khangauduna ambush tawrakhibagalonana NVG gi maraktage kamjom district ke chatrek khulendage horkokmi jamang kauba chahi kunmapan asokpa apokpa
lungsim dramang volunteer ama seke tungda NVJ team na kuki militant singda handuna nongmai kapada nakal animakta akan mamongda khulthokna ke khulthokna bage thawdok aduda Litan police station gi manong chen na leiba molam kuki khul dage thoktuna khul aduda paumin lon Haulai Chahi Kunitoi, Haijang Village, Shingat Subdivision, Churachampur District, Letlan, Silho Chahi Nifumatoi, K Konom Village, Kangpokpi District, Hariba Kuki Majani, Sema Famadu, Nongmaina Pandana Laikidemade. Haidorak Pamaruna Nakalani Makta Kunja Singasok upon Yaukimade, Todok Lingai Cherakta, Mulam Kuki Kuda Masakang the Basing Yung Kayam Mai Takri had. Nong Mai Kapagi Todokaduda Sok Laba Kunja Sing. Hungfung dage Sonshok Munghung Chahi Kuntra Taruk Nambisa dage Ramsang Chahi Kuntra Nitoi Kalhang dage Wairengam Chahi Kuntaruk Amasung Ngainga dage Rangwining Mohan Chahi Kuntra Mari Singne Makoi Mari Mak Ukrol District Hospital da Pukhatuna Laikat Nakeduga Sonsok Amasung Ramsang de Kahena Sokpadage Rims Hospital da medical treatment gidamak Pukalake Amarom da Nongmai Kapna Bage Todok Adu Kuki Kunja Singh Asokapan Yauki had Soklaba Kuki Kunja Singh Kangpokpi District Hospital da Pukhatuna Laikat Nakedubo Makoigi Maming Mata Singh Fangbungamdre Powers na makataduna suda yauriba kuki militant sing na su agreement sing tugaiduna haukiba numit karanya sida Ukrol District Jidaida Lairiba Sinai Kaitay Tangkul Naga Kul Mayada BSF personnel sing Laina Kul Asigi Akoibada Lairiba Tengpibung Song Mulama Song Lafland Kuki Kul Sing Dege Ayuk Numidang Kaidana Nongmai Kapsinuna attack Chataduna Lake Kuki Singh na Chatharakiba attack Singh aduda State Police amasung Security Force Singh na handuna nongmai kapagi thaudok Singh left na thokle. Ngasigi thaudok adugi matung tarakpada Sirarakong Khulgi akoibada NVJ amasung Kuki Singh na atat akham laitana haujek fawba nongmai kapna bagi thaudok thokle. State Asigi Cultural Infrastructure Ningtina Fagatna Bagi Pandamda Ministry of Culture Government of India na Manipur State Museum da Anauba Gallery ani Habkatna ba approve tawkiba loinana museum asida Anauba Royal Gallery amasung Traditional Textile Gallery sing thamlagani had Haujik Lairiba State Museum ase Chauthokna ba amasung modernization tawna bagi damal Chief Minister Yumnam Khemchand Singh na ngarang Secretariat Chair lauduna high level meeting ama pangthokna review tawkre had Chief Minister na social media da thagatpa post amada state asige amata ngairaba museum ase upgradation tawbage manglan ase mangfang naragani basina haujik lairiba museum ase state asige cultural heritage contemporary standard single loina preservation tawba ngamlagani had Chief Minister na chair lauduna Pangtokiba high level review meeting aduda Manipur State Museum nauna thamgadoriba gallery singi mathakta matangda hanadagi Union Cultural Secretary Raghvendra Singh na Arts and Culture Minister K.H. Lokin Singh Chief Secretary Punit Kumar Goyal amasung Additional Chief Secretary Anurag Baspai Singh yauna saruk yakiba review meeting aduda presentation sing tauke State Museum asigi oina ministry na recommendation tawrakiba sina state asigi museum development chawna mateng panglagadi haina Chief Minister na fongdokle official sing na fongdorakpagi matung ina haujek Imphal da lairiba State Museum asida visitor lakpagi masing ase ethnic tension leiba maram na yamna hanthaduna lakle Nauna Paikat Kadoriba Kongtang asina museum ge amuk hana visitors sing attract tawhanba ngambagaloina state asige economy da mating pangba masung cultural actions promote tawba ngamlagani haire haujek lairiba State Museum asida indoor gallery nipan masung outdoor gallery amalaire gallery sing asida archaeology art ethnology amade musical instruments sing amasung hiyang hiren hat utpa section sing yaure State Museum ase ing lisingamaga chamapan humfumapan da hanagi Prime Minister Indira Gandhi na sangakibani museum asena Manipur masak taktuna Manipur gi history amasung cultural traditions sing uthokle official sing na makataduna State Museum asida nauna hapchan gadoriba gallery sing asida yamna tangna fangba pochak sing su maru oina rural amasung ethnic group singa mari lenana
3D visualization amasung enhanced lighting galonena modern display technology singalonena visitor singda uthokna bahonagani upgrade oiraba facility asina cultural education amasung public engagement ge mapung oiba center na ama oiragani haina phongdokle Ukrul District Litan Police Station Konba Mulam Kuki Khulda ngarang ayuk Naga Group singni trignaba singna chothakiba attackta Kuki ani hat kiba musung khunja kaya soga pan nangan kiba thodok adubo pangdaba amadi minungsi yaudaba thodok singni haiduna thodok adubu condemn tawbaga loyana thokliba violence conflict ase khudakta lepkadabani violence sing asina state asige social fabric Manghalli haina Deputy Chief Minister Nyamcha Kivyana phongdorakle ngarang mulam khulge thodok thokraba matung minister sina thadorakpa statement amada ngarang mulam kuki khulda chotharakiba attack singaduna maram oiraga myoi ani sikhiba khunja nupi angang kaya soka pan nangan kiba masung yung kai kaya manga ta thon kiba thodok singadubo Yamna thamoi sokningai oiba thawongni haiduna thokliba violence asina society asigi apunba saktam da chawna kaihali haide khulai paiza da ba chomjaraba khunja singda atamnana chothakiba attack singaduna santi amasung tangdu laita da ba yamna chawna akaiba pire matu solaba community singda chotharakliba threat sing ase Threat sing asina khudakta left kadabani haide Ukrul District ke mafam sing da thokiba violence sing asina victim oiraba sing amasung imung manungi awaba sing da saruk yari haiduna thokliba violence sing asina maru oina chomjaraba khunja nupi amasung angang sing da hena awaba traitheng fanghale maram asina community khudingmakna hingsa thadoktuna santi oina leiminna ba hotna se laman kumnabagi wakalon sing thadoksi haina miyamda appeal tawre Thang janumit ase general holiday numita tabanatana working day oina lauragani haina Manipur government na ngarang lauthokre government ge anauba khongthang ase makha taba notice ama thoktriba fawba chatnagani haide ngarang official oina thokiba notice amagi matung inna governor of Manipur na high state government office autonomous body sing institute sing Cooperation Societies Board amasung Public Sector Undertaking sing da chatnagani haide ningsing bayai hanagi Chief Minister Nongthomam Biren Singh na luchingba government aduna 5-day work week ase lisingani kunithoi ge April amadagi hoduna chatnaba hoduna thang janumit ase state government ki makhada leiba office sing holiday oina lauthokibani adubu government asina matam gi oina specific oina thang janumit ase administrative reason na maram oiraga working day oina lautokibasu leikre mamangda 5 days work week system ase work life balance improve oina ba government na hongdokibani matamaduda office hour ge kalen thada ayuk pung 9 dagi numidang wairam pung 5 ga makhai oikhi aduga ningtham thada na ayuk pung 5 dagi numidang pung 5 da oikhibani State amasung Central Security Forces singna state asigi tungan bamafam singda chatharakiba counter insurgency amasung anti narcotics operation singda masing yamlaba kusukulai sing fagat pangam kibaga lonena mioi ahum dagi heroin kg manga rom hena fagat pa ngongfre haide Official oiba pau amagi matung ina ngarang security force singna intelligence na pirakpa official information singi matung ina Chandel district ke Molcham police station akonba Khomkot Khulda Chathaki buses operation singda single bore rifle mari improvised pompi weapon mari bompi cell turret detonator galonena grenade ahum amasung charger singalonena baufeng radio set manga fagat pa ngongkhre haide Security Forces singna chathaki ba Churchampur district ke Singhat police station gi manung chanba Bolkot area da chathaki buses operation amada mioi ahum fabangam kibaga lonena makoi ahum dage sapon cave chamriga humfutara mari da haptuna purakpa heroin powder kg manga dasmik mari ahum fagat pangam ki haide Security Force na heroin ga kona na fagalaba mioi singadude Singat ke vi wongnung khul dage nengmulan amasung ginlam thang guite amasung gorgon haryad dage Hangkhan lian ni haire makoina tonglakpa chaka mari panba gari amasu Security Forces singna recover tawba ngamki haire
Security forces singna drug ka konana faraba myoi sing adude fagalaba polam sing Singat police station da makataba ainge action sing lokataba kusinakre hare. Asok apan layang bamasung transportation gi yauna achang basel pumba makata na puthok lagani haina nongthongbam Rajendro social worker na phongdokre. Sinai Kaitay area da ngarang cookie terrorist singna chatharakpa attack da tangkhul ama laikidaba ahum amana sathina sokan kraba Lisingani kulumdogi medagi cookie terrorist singna lisang sitna chatharakpa thodok singasi yamna pangdaba thodok ni haina nongthongbam Rajendro alias boy social worker former president icham na condemn tawrakle ngarang athengbada rimsta layengba chatharakhiba tangkhula sokpa singge fibam yengseladuna mahak na hai makata na straight government na cookie terrorist singase kankhatlaga thamlagadi Mairik pidagi maijawbi olaktuna pamdaba thodok kaya tholakpa yai tampaki oinasu lan asida thorakpa asok apan laikhidraba sing mateng pangba made layengduna laktrei tangkhul echelenau singi su asok palayengba transportation loina mahak na mateng tawragani haiduna remsta lauthoklamle haire asigumba chiraba tanjada laibak chiraba thodok sing yauraklagade tangkhul echelenau sing na mahak puning sing birakna ba appeal tawrakle ngarang asok tuna Hojek Remsta Layeng Liba Asok Pashing Adude Ramsang Kamungdang Ramfoy Village NL Songshok Hungfung Ke Waringam Kangang Dileshne Chahia Sigi Oina Councils of Higher Secondary Education Manipur Ko Semna Loba Class 12 Ke exam da Science stream da 16 position tarakraba wangu ahaluf chithek laikai dege sanasam monalisha amade handak MPAC na fall lauthokpada kunmapan rankta mai paglakraba wangu ahaluf awang laikai dege yumnam abungcha mangang bungasi wangu gi miyam na pukning thawatuna taramna okpagi thoram ama kumbi AC ge wangu ahaluf chithek laikai community hall da pangthokre puya wangu amade Wangu ahaluf chithek mera paibi na punna senduna Mithoi mihela basingbu harau tayamna pukning thawatuna okpagi thawramaduda science stream da 16 position holder is Monalisha Apokpa is Mohon Apokpi is Ongbi Bilasini amadi MPAC da 29th rank ta kraba Y Abungcha Mangang Masa Manipur da laitabana mahaki Apokpi Y Ramesur Apokpi YO Nimaida Puya Wangugi Maikaidagi Case Award Kaloina Momento Piduna Pukning Tawat Ke Amade Miyamna So Chamba Kudol Posting Piduna Pukning Tawat Ke Position holder is Monalishana Mahakso MPAC ge exam thaduna Tungi Punsida Active Service Ama Oiba Pami Haiduna Ngase Mahakna Mai Paglakiba Sigi Kradje Apokpi Mama Apokpa Mahaki Hek pokminaba mabung amade mahakpu takpi tambirakiba oja singda pijanini haike Thoramaduda Wangu Gram Panchayat amade Borayangbi Gram Panchayat ki Pradhan Singh among Kesorjat amasde TH Romesh Wangu Gram Panchayat ke Ward Member Singh Thabaktagi Potharaba Wangu High School ge Headmaster among Kokil amade Wangu da Laiba Tongan ba School Singh oja Singh su saruk yake Nongchuf Ngakpi Juri Women Multipurpose Cooperative Society Limited Juri Vam Cluster Level Federation CLF Singing Ngarang Fam Kiba Kuntaruk Suba Management Committee MC Mifamna CLF Juri Vam Bloki Chatliba Chahi Lisingani Kuntaruk Kuntaret Term Ge Thaupugadaba Office Barrier OV Manga Yetnabalaitina Management Committee MC Singa Amata Oina Yanaduna Kankre MLF Juri Vamasige Nauna Thaupugadaba Office Barrier Sing Khanbagi Kuntaruk Suba MC Mifam Asida Juri Vam Block Tungan Ba VLF Kungi Miut Oina Management Committee MC Kun Sarukya Kiba Natana Manipur State Rural Livelihood Mission MSRLM Department of Rural Development and Panchayati Raj Government of Manipur Loishan Singhe Thomi Staff District in Charge Jurivam Waheng Bam Premchan Financial Inclusion in Charge Wangkem Promojit Amade
Block Coordinator Farm and Livestock Jerivam and Borobekra Block Karnadrit Taunadram Signa Sarukyaki. Lising ani kuntaret term asigi nauna khalaba cluster level federation CLF Jerivam ge thaupugadaba office barrier singdi president oina Konjengbam Kunjamani Devi Vice President da Maisnam Ibetumbi Devi Secretary oina Leihaurambam Baby Devi Joint Secretary da Nurjahan Begum amade Treasurer oina Bem Dana Begum ni. Achievement of Riding Maiden Arm Jerivam Manipur na sinduna Jerivam gi babuparada laibi several pasli Palsi oibi mahiroi Bineral Kumukcham na Boshem the Loba exam higher secondary examination da computer science ta letter mark chat padanatana First Division the past Toraki Babu Pukning Togat Poina Institute for Children with Disability ICD Hall Lakipur da felicitation gi thoram ama pangthokre ngasi thoram ase Jerivam gi ASP Parkar Pandis IPS Maira Club Lakipur gi president Haurakcham Rajan Singh amade DIJO Jerivam gi Lukram Roshan Maitai na mathang sitna chief case of honor amade president oina dais the firm ke Chief Case ki warod piaduna ASP Parkar Pandis IPS na haikibada aikoina kaidaunungda disabled person singbu tathi tawoina taubiroidabani makhoi bu thauna hapigadabani amade ngasi mahiroi Binila Kumukchambo Mahaki parents singna kanna hona jaman amade mahakna hona jaba singa sina ngasi ki thaka se yaurakpani haibu wafum sing fongdoke loisilakpada mahiroi Binila Kumuchamna appreciate certificate trophy kas award yauna kusinake Arabada Maroy Pauman Pizare Imphal City da Koko Minasin na jat kadoriba miyam gi khongjat ki sem basaba loikre Ukhrol district ta nongmai kapna bagi thawdok ta miyoi ahum sikraba madung SF na pakatna operation chathakre Manipur State Museum the Royal Traditional Textile Gallery Sing Thamlagani Molam Gajan Minungsi Yaudabani Haiduna DYCM Nemcha Kifkena condemn Tobugalonina violence lep na bahai kre Amasung Thang Janumerasi government working day ni haina lauto ki bagalona 5 days work week suspend tokre Hojik fawbagi oina di ISCOM news na pizaba Manipuri pau matang asta lusin jare meng tawi de punamak po mukha na krum jare